ꯍꯌꯦꯡꯋꯥꯏ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯀꯥꯟꯗ ꯑꯉꯥꯡꯗꯨꯅ ꯊꯤꯅ ꯄꯨꯡꯇꯩ ꯇꯩꯗꯅ ꯃꯅꯝꯅ ꯍꯥꯔꯕ ꯀꯥꯟꯗ ꯅꯪ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯊꯤꯅꯝ ꯅꯝꯃꯦꯅ ꯆꯪꯗꯕ ꯉꯝꯒꯗ꯭ꯔꯥ? ꯃꯅꯝꯁꯦ ꯍꯩꯅꯗꯦꯕ ꯊꯤꯅꯝ ꯉꯥꯛꯇ. ꯊꯤꯅꯝꯁꯦ ꯅꯨꯡꯁꯤꯕꯒꯤ ꯃꯅꯨꯡ ꯆꯟꯗꯖꯥꯠꯂꯣ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯌꯦꯡꯋꯥꯏ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯀꯥꯟꯗ ꯑꯉꯥꯡꯗꯨꯅ ꯊꯤꯅ ꯄꯨꯡꯇꯩ ꯇꯩꯗꯅ ꯃꯅꯝꯅ ꯍꯥꯔꯕ ꯀꯥꯟꯗ ꯅꯪ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯊꯤꯅꯝ ꯅꯝꯃꯦꯅ ꯆꯪꯗꯕ ꯉꯝꯒꯗ꯭ꯔꯥ? ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯊꯤꯅꯝꯒꯤ ꯆꯩꯅꯥ ꯈꯪꯍꯧꯗ꯭ꯔꯗꯤ ꯀꯝꯗꯧꯅꯤ? Nang kaya chat kaya ba? Ha? Ay, Sige no. Chana ba? Kana chana ba? Ay, chana ba? Nang mafam jir kaya ulay no. Singyam balak ba? Thang di kada. Singkun ge tau ba? Hoy! ꯀꯔꯤꯒꯤ ꯄꯣ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯪꯅ ꯌꯨ ꯊꯛꯇꯅ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯁꯤꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯊꯣꯡ ꯌꯨꯁꯦ ꯁꯥꯅ ꯊꯛꯅꯕ ꯅꯠꯇꯦ ꯃꯤꯅ ꯊꯛꯅꯕ ꯃꯁꯦ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯑꯣꯖꯥꯗꯟꯕꯤ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯕ ꯂꯥꯏꯁ꯭ꯔꯝꯒꯤ ꯇꯣꯜ ꯑꯃꯨꯗꯨ ꯅꯥꯟꯗꯩꯕꯝꯒꯤ ꯂꯩꯍꯥꯎꯗ ꯆꯦꯜꯂꯤ ꯅꯨꯄꯤ ꯃꯌꯨꯝꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯏ ꯂꯩꯍꯥꯎꯅ ꯂꯨꯍꯣꯡ ꯄꯥꯟꯕꯒ ꯐꯪꯉꯤ ꯇꯣꯜ ꯑꯃꯨꯅ ꯇꯞꯅ ꯀꯣꯏꯔꯒ ꯂꯩꯒꯗꯨ ꯆꯥꯏ ꯂꯩ ꯄꯔꯦꯡꯒꯗꯨ ꯑꯃꯨꯛ ꯍꯨꯛꯊꯩ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯄꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯊꯤꯜꯂꯦ ꯅꯨꯄꯥꯗꯨ ꯆꯥꯏ ꯂꯩꯇ ꯇꯣꯜ ꯑꯃꯨꯅ ꯊꯣꯡꯖꯕ ꯏꯟꯖꯥꯡꯗꯣ ꯂꯩꯍꯥꯎꯅ ꯀꯥꯎꯊꯥꯏ ꯑꯗꯒꯤ ꯑꯎꯟꯄꯣꯠ ꯌꯥꯝꯗꯦꯅ ꯈꯥꯏꯅꯕꯤꯔꯦ ꯑꯩꯅ ꯇꯥꯔꯤꯕ ꯄꯤꯁꯦ ꯂꯦꯝꯅ ꯇꯥꯕ ꯅꯠꯇꯦ ꯇꯤꯜꯍꯧ ꯁꯣꯏꯕꯗꯒꯤ ꯇꯥꯕꯅꯦ.